NAHAROL GI AKHANNABA THOURAM ꯇꯥꯕꯤꯔꯝꯂꯤꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ NAHAROL GI AKHANNABA ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯍꯥ ꯑꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯣꯠꯁꯪꯕꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯆꯅꯨ ꯑꯣꯊꯔ ꯋꯥꯌꯦꯜ ꯀꯥꯇꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕꯤꯔꯤꯕ Salim Phusam ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ NAHAROL GI ꯑꯈꯟꯅꯕ ꯊꯧꯔꯝ Ahan boino jabu ekogi studio da taram okseri Tharam tabi ba pumna ma pukhuram jari Ahan boino jadagi khangjani buche oja gi ming amadi leifam ekhoine di khangjari adubu lamdam asigi chanarogi matungena oja gi ming amadi leifam loinana oja gi ima baba gi ming leifam tabiri busing da thambi ai gi ming Potshangbam Linthoinganbi Chanu ai uripok sorpon thingen dagini aduga ai Mysore da graduation loraba matung masters na Pondicherry University da tawrai aduga hoji isamak triple IT da research scholar oina laijabani aduga ai baba gi ming na laikidraba Potshangbam Sasikanta Singh aduga ima gi ming na Potshangbam Ongbi Laitonjam Sumita Devi oja gi hawlakfam oja gi ima baba gi amadi oja gi leifam khoi tabiri busing da thambirum matung da oja makadar poina ojana matau karamna ai begilam masida khongdar khibage habige matang da khoi tabiri busing da aina piclingai da khoi gi mama baba amadi khoi gi pupu bobo makoina wari mayam ama ngang oringa da libiki sigumba khoi gi Manipur gi phunga wari singa sagona na haurakpa angang ama oibana ai larik paba iba adagi wari taba wari libasu yamna pamjaraki aduna iba hairakpa adagi larik mayek chalakpa matamda sigumba wari phunga wari nungai ba tagiba mayam sina ingonda iningbagi ithila mayamna kana phawangi adumakna larik mayam ama ikibane na khalle yam ngaje ojana ai bagi sinpam asida matau karamna khongda birakhibage habagi matangda su samlamna thambiri ngasigi tongan ba khunai si loriba ai basingi tongan ba thodang sing asi ojagi wakhalonda karamba thodang ni haina khanbibage oja ai bagi thodang se aduke chawi aduna su mayamni ikai khumnabi bane haina khalle adubu ayiba amaga thodang amadi responsibilities singje manade aduga aigi oina aigi samlappa aigi oiba wakhalon khatang thamjage aduna ayiba se aigi oina di samasida lairiba akhoi asengba achumba machu khara khoi wahai gi matengna sangba amadi mayamda uhanba masi mayamda khanghanba sigi achauba ithodang ama lei hana khanjai aduga si masi khanghanabagi damakta khoina kari upai sijinagadage habadudi ayiba singi oiba moigi top magun adagi tamjaruba haijaruba mahina larik adu irakpa matamda thogalle hana khalle aduna asengba ayiba ama oinadi thodang mayam asigi marakta ama lobiraga khoina society gi khunai sigi karamna chakhatkadage achumba maigaida karamna purakadage habase achauba responsibility ne haina lawe akhoi aibas ne khunai sida tingnari ba tongan ba loba ya ba thodang sing adugi matang su haibire ojana aibagi lamda tingna ba tongan ba awanu hai kayam su lebiramgani thaje hairiba awanu hai sing adu akhoi tabiri pasingda khara thambi ibase Manipurda yam sengna adum haijarabada ibase aibi ama oina Manipurda tholakpasi ayam nauna su tholakhibo oibanina kitang awabase aina mayok najaki aduga lamma sida changakpa matamda pamjarubana henba aduga technicalities aduga Manipurda karamna aiba oigadage haibagi aingonda broad map ama kashu aingonda laikhide map habadi guidance adu masimakna aingonda ninghanaba di phawhan khide karino haba matamda Manipurda gi ayiba amadi ayibi masak naira mayam ama leikhi makhoi gi shadows makhoi gi mami dubu inajaraga ayiba phawba mayamna sakhangnaba mayam da kanaba samas ki oba kanaba adugumba larik mayam ama iba ngamgani haba simadi thamoida chena thajajaki adana masiguma thajaba siga loina na sumaina ilarik si inabu honarakpa matamda di khoi gi Manipurda khwadi hana awaba haigatra nungaitaba inconvenience khara haitaraga di publisher gumba aduga traditional publishing
system je khoi manipur da kya laiti khoi gi oina di sangstan myam ama linkhat charaga sangstan makhan makhan linkhat charaga khoi myam punjinaraga apamba khoina pamjari ba passion duna driven tawraga khoina fund tawdana crowd funding ni khangde adumaina khoi gi chana chinaba myam ama adumaina mating pangna bani khangde adugumba gi through da gi like sing se yam bana tholaki aduga masek manga laina mayam gi mamang na khudon tambagi khudong chaba se kya laiti adugi awaba mayam asi thengnaraba matung dadi nungaiba muk nungaiba mati ama haraga di aina naha sing sigi like oina khibanani khangde naha singna aduki matik paningba khangninga ga hana dagi lerama ba like ama puthokibagum tawki aduna aigi masak maming hana leitrabasu aigi oiba waste literature like ama puthoga ingonda sponsor kaimta laita taraga su naha singna aigi like singbu pabiki makoina pabibagi matung inna like atai mayam phongbagi thauna su bibiki aduna masi magna like mayam ama ibangam bani hana khalle aduna awanungai si su sumaina thamjage yang nungai hojik pawda tengnarakpa ai boina lamasi da changlaba matungda tengnarakpa tongan ba awanungai kaya amasu ojana thambiri oja makha tarak poina akogi leiripa nat lining kannaba honabada koi naha odi ba iba singa sina kari thoudang loba yabage habigi matang su ojana kara thambi nat lining si khoigi identity da adum changda yadraba khoigi machak ama oire adu masimakna nat lining si khoina kangani hana tholakpa taragadi literature aduga literature da yariba khoi machang oiba research sing masi yam dharkar oina khanjai aduga research hairaga like mayam ama paraga like mayam neina ba khaktana tabida khoi gi samas asida yamna akupa mit yeng ama tattana yengba aduga thola iba khoi gi crisis haidi wathok lanthok thoiba lam amasu oi masi gi wathok lanthok thoiba adagi awa ana nangliba mayam pumna makse ai bi natraga ai ba mo oiba taraga di thawai yauna pungning changna pukchel sengna pumnamak asi yengchalaga khoina akhoigi samaj ki oiba akhoigi nat amadi akhoigi lining se karamna pukhat kadagi universally karamna pukhat kadagi mayam dagi tathadana aduga akhoigi oiba wakhalon sing ase kamaina akhoigi machang oiba aduga magun hapkadagi habase akhoi ingkhalakliba writer sing loinamak masigi thoudang ase puminagadabani habase ina khanjai yang nungai koi leiripa nat lining kannada bo honabada naha odi ba iba singna kari karamba thoudang loba yabage habi matang su tambi makhatara poino ja ngasidagi na chahi cha khargi mamang ta leiramba ayiba sing koi mingona palabada hijamangang hal ti khwairpam chawba dr lamabam kamal sing makoina iramba ku I mawunga hojik leiripa naha odi ba iba singa sine ireiba ku I asiga kogi londa natranga tongan ba makhal da koi kenaba kaya marum adum uzai hajaiba hariba ubasi mawung sida ozagi wakalon se kari ni hani khanbi bagi masi matang se generation khudingi ai bagi masak se dum hongani hongda basu yade daga masi hong basna khoida kamna progress la bagi evolution thok bagi habasi ju khanghalle aduga ozala mabam kamal oza anghal makhoina irami ba singa si ju matam dugi akhoigi socio economic influence aduki matik deep oina yawarbani madumakna khoina study taw matam da not just literature khoigi oiba khunai gi oiba hongba khunai gi oiba development singa si ju lemak study taw ba khoina language adu study taw matam da aduga si hongla iba language ai isamaksu karamna hongi bano habase yamna kupthana khangbadi aisu khangjade adubu aina anoba aibi amoina tholok pamatam sidadi aingonda laiba influence ga hana lerami ba literature singji laiba influence ga se adukimati khenare habase madi aisu khangjai aduga haji anoba gi laiba influence global influence oi habadi internet ki exposure su leire aduna ngasai gi laiba influence khoigi universal oiba adugumba web amadasu pasi yawbagi mami tai aduga masimakna khoigi own culture jisu sigi web sida yawhannaba adugumba ithil pirak pra haina khale aduga masimakna yamthina haidi hana gi lerami ba literature duga haji nauna laiba literature siga khenare pungken khenare habadi adumaksu oide kaigino haba matamda akhoigi literature haba simaktabu human oiba emotions adu pithokpa aduga ithokpa mayamda khanghan bani aduna masidai sidadi ayiba ayibi mafam matam matta khaktana khoigi yamna thamoi gi oiba waron khara pibado adudi adumak managani hena khalle matam adu do phongdong li bo wafamga hoji makin matam asigi naha ori ba iba singna phongdong li bo wafamga
ꯑꯗꯨꯃꯛ ꯃꯥꯟꯅꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯃꯤꯟꯅꯒꯅꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯇꯝꯕꯤꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯂꯤꯕ ꯆꯦꯐꯣꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯂꯣꯟꯌꯥꯟꯁꯦ ꯑꯗꯨꯃꯛ ꯌꯥꯎꯕ ꯊꯦꯡꯅꯖꯩ ꯍꯥꯏꯖꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯃꯥꯕꯝ ꯀꯃꯜ ꯑꯣꯖꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯏꯔꯥꯗ ꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯉꯝꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯂꯣꯟꯌꯥꯟ ꯌꯥꯎꯔꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯍꯥꯏꯔꯤꯕ ꯂꯣꯟꯌꯥꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤ ꯋꯥꯐꯝ ꯂꯩꯕꯤꯒꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯨꯕ ꯑꯗꯨꯒ ꯂꯣꯟꯁꯦ ꯏꯁꯥꯒꯤ ꯂꯣꯟ ꯑꯣꯏꯇꯥꯔꯒꯁꯨ ꯃꯨꯟꯅ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯕꯒꯤ ꯁ꯭ꯄꯦꯁ ꯑꯃ ꯂꯩꯌꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕ ꯈꯔ ꯁꯦꯌꯔ ꯇꯧꯖꯒꯦ ꯂꯃꯥꯕꯝ ꯀꯃꯜ ꯑꯃꯗꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯂꯣꯟꯌꯥꯟꯁꯤ ꯌꯥꯎꯋꯤ ꯂꯣꯟꯌꯥꯟꯁꯤ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎꯔꯤꯕ ꯂꯣꯟꯌꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯥꯏꯁ ꯇꯧꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯂꯣꯟꯌꯥꯟ ꯍꯥꯏꯅꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯗꯨ ꯂꯣꯟ ꯍꯥꯏꯕꯁꯤꯃꯛ ꯑꯃꯨꯛ ꯅꯩꯅꯈꯤ ꯇꯥꯔꯒꯗꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯌꯥꯟ ꯌꯥꯎꯗꯕ ꯂꯣꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯣꯟꯌꯥꯟ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯂꯣꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯉꯥꯡꯅꯕ ꯌꯥꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗꯨꯅꯦꯕ ꯕꯦꯁꯤꯛ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯐ ꯑ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯄꯥꯎꯗꯨꯗꯪ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯟ ꯃꯈꯟ ꯃꯈꯟ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯂꯤꯇꯔꯦꯆꯔ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯁ꯭ꯇꯗꯤ ꯇꯧ ꯇꯥꯔꯒꯗꯤ ꯂꯣꯟꯌꯥꯟꯁꯤ ꯀꯔꯤ ꯀꯔꯤ ꯂꯣꯟꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤ ꯁ꯭ꯇꯗꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯏꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗꯁꯨ ꯂꯣꯟꯌꯥꯟ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯣꯟꯁꯤꯁꯨ ꯄꯨꯈꯠꯇꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯂꯣꯟꯁꯦ ꯌꯥꯎꯔ ꯇꯥꯔꯒꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯎꯔꯛꯀꯗꯒꯦ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯅꯩꯅꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯈꯤꯇꯪ ꯄꯟꯖꯔꯕꯗ ꯋꯥꯔꯤ ꯍꯥꯏꯗꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯈꯤ 2019ꯗ ꯃꯁꯤꯗ ꯋꯥꯍꯩ ꯑꯃ ꯑꯩꯅ ꯁꯤꯖꯤꯟꯅꯖꯈꯤ ꯐꯣꯔꯝ ꯕꯤꯜ ꯑꯞ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯪꯂꯤꯁ ꯋꯥꯔꯗ ꯑꯣꯏꯗꯣꯏꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯍꯥꯏꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯗ ꯄꯨꯁꯜꯂꯛꯑꯀꯥꯟda ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯣꯜꯂꯀꯥꯟꯗꯗꯤ ꯐꯣꯔꯝ ꯕꯤꯜ ꯑꯞ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯌꯥꯎꯁꯟꯈꯤꯕ ꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯅꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯛꯁꯦꯞ ꯇꯧꯅꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯖꯄꯥꯟꯗ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯄꯥꯁꯣꯀꯣꯟ ꯍꯥꯏ ꯄꯥꯁꯣꯀꯣꯟ ꯍꯥꯏꯔꯤꯁꯦ ꯖꯄꯥꯅꯤꯁ ꯃꯔꯣꯟ ꯑꯣꯏꯈ꯭ꯔꯦ ꯕꯠ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯔꯁꯣꯅꯦꯜ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕꯅꯦꯕ ꯑꯗ ꯄꯔꯁꯣꯅꯦल ꯀꯝꯄ꯭ꯌꯨꯇꯔꯁꯤ ꯉꯁꯥꯏꯒꯤ ꯖꯄꯥꯅꯤꯁ ꯃꯔꯣꯟꯗ ꯂꯩꯇꯕꯅꯤꯅ ꯄꯥꯁꯣꯀꯣꯟ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯦꯛ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯟꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯍꯟꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯀꯩꯝꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯇꯕ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯌꯥꯝꯁꯦ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯒꯤꯁꯤꯁꯨ ꯐꯦꯅꯣꯃꯦꯅꯟ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯣꯡꯂꯤꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯞꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯌꯥꯟꯁꯤꯡ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕꯁꯤꯡ ꯑꯁꯤꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯩꯕꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯈꯦꯠꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗ ꯈꯦꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯟꯇ꯭ꯔꯤꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯁꯤꯒꯤ ꯂꯝꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯤꯛꯄ ꯂꯝ ꯃꯔꯛꯇ ꯆꯜꯂꯤ ꯑꯗꯨꯒ ꯃꯇꯥꯏꯗꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯑꯗꯨꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯌꯥ ꯐꯪꯗꯦ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯩꯇ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯃꯌꯥꯝꯁꯤꯒ ꯏꯔꯣꯏꯅꯅ ꯏꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯎꯏ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯕ ꯑꯗꯒꯤ ꯑꯍꯦꯟꯕ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯏꯟꯈꯠꯄꯤꯒꯗꯒꯦ ꯁꯧꯒꯠꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯌꯥꯝ ꯄꯨꯂꯞꯅ ꯌꯦꯡꯂꯨꯔ ꯇꯥꯔꯒꯗꯤ opportunity ꯈꯨꯗꯣꯡꯆꯥꯕ ꯑꯗꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯄꯥꯟꯗ ꯂꯩꯕ ꯔꯥꯏꯇꯔꯁꯤꯡꯅ ꯌꯥꯝꯅ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯑꯗꯒꯤ ꯅꯣꯂꯦꯖ
wakan gyan watpra habadi aigi oina aigi mot ki oina di amata wate amata taade haina thamjage leiriba mapan gi ayiba nahawriba ayiba singa manipur gi hoji ingalagliba nahawriba ayiba sing ani ase changdam matamda gyan loksing go inadi manipur gi damdam asige nahawriba ayiba sing ase mapan ga changdam matamda taaba oide haibo wafam adu stambiri makhatar poina khunai sigi todu watok to yumpham oiraga ojagi oibo wakalon kara thambi Manipur je wathok lanthok yamna chawi aduga noma kangdana su akoina adum social media gi thangdani khangde kuthangdani khangde newspaper news channel singda adum taba phangi adubu writer ama oina aiba aibi ama oina khogi khunai da thoiba thodo watok sing je khogi writing da khogi aiba gi lamji da khoina pusalakta basu yade masi khoina asengba achumba utkani hana thorak labarina adu khogi thoudang oi adubu masimak tauge hana thorok matamda athingba amadi ayekba aga adam tholai masi tholak tabasu yaroi dum tholai mafam khudingi madu thengnai adubu manipur radi asagi iriba potse amana ama jingdhanaba amana ama yengthiba masi khudongja daba se adum thengnai ado masimakna akoigi personal biasness yaudabida akoigi oiba mi khanba de akoigi oiba mi kanano dagi akoina yaningdaba singsa mi individual oina yengdabida ngasai akoina integrity haba wahi panjage integrity habadi akoigi bijat khaidaba aduga achan mirai naidaba sigumba wakhalon ama pusalaga akoina iba writers adagi writing singsa akoigi literature khoirol gi oiba phazaraba thabak thoram mayam ase akoi yenghanjaningi aduga society da akoigi khunai da kari kanaba piri ge habasi munna khanthara kanda amana ama gi wakhalon ji sogatna ba aduga achumba ama puthorpa matamda mayamna lepiba hai achumba khonjel do muthat tanaba honabiba masi yam tangai phadabra haina kali karigino haba matamda aiba amana asengba do phongdok pangam da targadi aiba ama oina aibi ama oina hingbagi atha toktabra haina ojana khunai sida toliba tonga ba todu watok to yumpham oiraga khoi lamdam asige naha oriba aiba singi wakalon adu ojana su tambiri ojama kha tarak poina ojagi punchi da changchan jara kanda hojuk phawda ojana lairik oina ibikiba masing amasung lairik sing adu ojana ibikiba lairik sing amasung ojagi punchi da tonga ba phangbikiba achievement sing adu gi matang su khara thambi Haji phawda aigi lairik taret suzare aduga ahamba phongba lairik si The Tales of Kanglei Throne 2017 da phongbane masina aigi ahamba lairik oijaki aduga mathangda ani subada wari hedana short story collection wari macha collection ama phongjaki 2019 da aduga adudagi gap khara lairaga 2023 da amok wayal kati phonge aduga mari sure aduga lairik ani chamana phongkhre abok who took my tooth haiba maga aduga The Child Who Played with Spirit and lairik ani sidi angangi oiba aduga lai ayekba yawba adumba angangi lairik oi aduga taruk taret suba si so amka chamana na mo phonge gran ama phangjaraga phongbani lairik aroibagi lairik ani se punna lairik taret sure aduga phangkeba achievement khara panjarabada lairik aigi khwaidagi achievement yambase wayal kati 2023 da phongbase masina lairik shortlisted oide Banaras Young India Muse adagi Valley of Words aduga aina panjaningba akoigi award Manipur gi oiba aigi first state award haitare ko sina Linthoinganbi Mema Devi Memorial Award akoigi Cultural Forum Manipur na 2024 da Khushinnabiba aduga Best Children Books Award akoigi Honorable Jury Mention da koi Times of India and JKP paper na khudol tambirakpa 2024 da aduga atai grants kumba akoigi Junior Cultural Writers Grant haidana Department of Art and Culture Government of Manipur 2020 da so ama pbk adugi matung ina akoigi The Tales of Kanglei Throne 2017 da phongi base amuk reprint tawsaki yam ngai ngasi fawbada ojana phongbi ki ba lairik masing amasung tonga bo ojana phangki ba achievement sing myam da thambiri matung tarakpa punchi da su naha aiba moina kogi khunai sida tonga ba thoudang kaya ama loraga khunai sigi machin tungulak liba naha sing bo chum afoba mai kai da choidana lamjing biraktuna malemgi fawra aibi ama oira poira sunu haiba wafam da su kedeki su thamjari makha tarak poina oja kogi leiriba lenga ka sina naha oriba aiba sing asida kari karamba thaba paikalagadi hena kumang chongsin mangamgani haiba wafam da su ojana khara thambi akoigi naha aiba writers aibi sing makhoigi oina top akoigi support grant kumba adagi travel or su adagi
publishing grant orasu sigumba akhoi fellowship kumba sigumba si yam toina akhoi organize to hanjani kaigino ha matamda aigi khwaidagi latest publication ji government of Meghalaya na support to ba dugumba publication ne haiba tare adana sigumba government gi support phangtaraga di aduki matik magul leiba aduki matik khoina matam changna hotna ba yaba dugumba magul leiraba larik myam ama phongma ngangani habasi ai yam chena thajai aduna akhoi Manipur government dagi su aina phangjakhiba grant akhoi cultural department dagi adagi education department dagi dugumba grant myam ama accessible ohen taragadi akhoi hogula iba naha singsida yamna laina khudong jaba pibi taragadi aduki matik kana gani habasi ma thamjage lady belinga ga sinasu akhoi naha ori ba iba singsida tonga tonga ma grant sing publication is sponsor toram tungda phongbiragadi hena kumang chausin ba tugumba nahawri ba ibising da su koi tungi lakadori ba todu wato kaya du impom oiraga koi ayiba moina topom tokpa thoudang sing adu lorkani habagi se pathaja ba du so jana thambiri oja makatan oja dagi khangjening ba se koi oja nai viva lyric sing ase english loan da yamana ibagi mami ma koina su hek ujabada adumak lei haijab tari oja sigi matang sida koi manipuri loan da ibagi mahuta koi ayam matamda ingraji wahina ibagi wakalon ama leibase si matang do jari wakalon ji kari ni haina khanbi bagi oja lyric se English ta ibagi maram yam chawna aigi oina di leijai kaigino haba matamda aina lyric iba hek horokpadagi aigi pabigadaba mi se aina khalakpa matamda school chatliba angang adagi Manipur da khaktana tana atopa mapalamgi oiba readers sing lyric paba mi singda akhoigi wari sing se yohange habagi dungumba yamna chetpa pandam ama lei adana masimakna aina English ta aduga English isu yamna pamna dum tamjari aduna bu ai degree hajik PhD yauna aina tamjage hana lepsakibane aduna English se tasengna harakanda colonial language ni haidana mayamna dum debate tawna ba adagi discussion tawba mayam ama lei adu oitaraga su aigi oina di English se language amani aduna language ama hai taraga di communication gi maru oiba tools amani na khanjaraga lyric sing ase aina mayam di yohoni basi hana yohonge na khankhibagi ijabane hai tare hojiki leri bojani bibe lyric sing ase ko ingraji loan da yamana ibagi wakalon ama lakhibagi matang da so jana thambiri oja makhatara poina ojagi lyric ta atopa state na sponsor toraga koi lyric phungbagi matang sida ojagi oiba wakalon je si matang sida na kari lebi oja aije handak ikui dana 2024 ki October degi horaga 2025 ki March phauda koi gi Meghalaya government na fund toraga Sor Mandala Foundation handana NGO malai asisu Bangalore based ni dubu yam phajana Meghalaya gi oina function tawba sigi sta fellow writer moina moina khanbiraga sumana lyric ani e ki Manipur gi matangda si fully funded by the government of Meghalaya ne hana takpirai ko adana sigumba sponsorship se phanga kanda khoida yamna nungai ba phau ke dugi mathakta e ba haiba si maktabu akhoi oiba wakalon pukning loksing oiba yaba myam ama thigalakpa matamda aduki matik matam amadi khoi gi passion je thabak se changi hai tar adu thabak sima maipuna na tawge hai targa di matam amasung khoi gi paisa gi awa se ad masi khanda dabida masi phajana khoi na fund to birakanda irak pasida aduki matik nungai ba aduki matik khoi wakal loksing oiba yaba myam ama puthorak pado adu myam do urubadagi phawrubadagi ai tasengna Manipur gi oina su sugumba initiative se government gi side tagi myam ama pihaning hai tare samha kana Manipur da lairiba ayiba ayibi myam ama masing hangdana lei asi akoina fazana saugat piraga aduga akhoi Manipur gi oiba lyric sing su mamutana ibira kanda akhoi gi loan habase asi tamna chakholakani adugi mathakta akhoi gi khangdaba warina akhoi loan je pura kanda da mayam da akhoi gi anauba ithilna ma hapa kanda akhoi yam chakhatpa aduga literary society ama oibada yam mating pangi habase ai isana hakthengna thengnarakpasida phawe hetare aduna yari mama khaidi government policy makers mayam jina fazana decide tawbiraga akhoi khandhabiraga loan je gi matang da loan akhoi Manipuri loan chakhanaba adagi akhoi Manipur literature chakhanaba paisa gi ade financial aid adagi atai support mayam pihani hai tare ko gi leriba ujagi phongkraba lyric sing da to state sponsor toraga lyric se phongbagi matang da amasung ojana
lamdam asigi akoigi leiriba manipuri lon bu chawkananaba leiriba lenga asida su tawhaningba wafam sing tangda su ojana marik chumna thambiri oja ngasi asi august ke tarik kunni august ke tarik kun habase akoigi bangladesh amasung manipur lona na mari atopa bharat ki tongan be state sing da leiriba akoigi manipuri furup sing gi ba manipuri ki lon gi numit manipuri language day ni ngasi asi oja ngasi gi numit asina lakpasida manipuri lon chu bu chawkanana bu hono do oja gi bu wakhalon khara koi tabiri besing da su thambiu akoigi ima lon manipuri lon aduki matik magul leiba loan oina adum lai aduga masidai akoina ngasai dagi discussion da sutum yauri ba koi ki assimilation adagi expansion loan je chakholak pai matungina ahong mayam lak pase si akoi manipuri loan da su aduki matik uba phangi aduga manipuri loan haraga loan makhan mayam jigi lingua franca oiba dialect change to accent manada ba sigum loan makhan mayam amalai masi umna mak aje koina sijina bagi matungina koina study tawba loan gi oiba akoi sangstan lingkhatpa sigum mayam ama akoi adagi tasengna youth singje akoigi loan je familiar ohenba akoina haiba matamda jo hoje angang gai piiba angang sing sidagi horaga wari adagi ai isage oina literature yam pamjabanina literature gi side tagi su wari liraga mayam je loan je ariba loan jo muk anobada introduce tawba khanghanba aduga anauba loan si kamaina sijinagadage context ko sigumba nainaraga mayamda khanghanba sigumba activities mayam ama tawragadi akhoigi loan se yamna amuka hena chakholakani habage adum asale aduga tasengna ngasi language de ge akhoigi manipuri loan se proof kaya amana loimakna akhoigi sijinaba adagi ahongba naira iba tungda su mayam ahongba lakadaba dugumba loan ye yamna hingiba yamna magun leiba haitare dugumba loan ama dum oiraga su lai kona dangda su adugumba khalgi loan ama hadi global oiba yaba loan ama thakta lakani habase yam chetpa thajaba lei hingna inkhalak leba naha singna yamna thawa yauna loan si haina hanba si lepa naidana tawsi habasin tang haidani in kumja lising maga chamapan marfudara rin toida akoi manipuri loan bu at chedol da chalhanduna haripa numit asimak akoi maling gi mafum kaya da choin kunda khiba manipuri singna akoi manipuri language day haidana ngasi fawba palan tawduna lai hariba numit asiga mari lenana uzana akoi uzage ba tongan ba wakhalon sing phongtok piri uza makadara poina akoi uzadagi khangjaning ba se uza ngasi fawda irekiba laik sing ase akoi ingraji loan da adumba ayam poina ire poina uje hariba ingraji loan da irekpa uza akoi ima loan uriba manipuri loan da iraknabagi thorangumba tawba leibra natagana ozagi punsida adumak akoi ingraji loan da adum iraga laik sing ase lahugulak leba naha singda hena impact pipa adugumba laik makal sing makhatana ibiki kadra habo wafam aduni ozadagi khangjaning ba se like se ibagi di ai manipuri loan da kidum horai kain hamtana english di yam thengna dum tamak panina ko ado akoina pami ba pandam kharagi aina ijagi bani habdo english se aduna hojik su ai angang gi lyric singje yambana ai manipuri da atra handokna ba hana english da phongi ba orsu aduga hojik su ano ba lyric sing manipuri da hana ige mayek na maitai mayek ta oiraga manipuri loan gi phaja ba wari singje ai angam ging singi lyric oina ai phongna ba hojik them sari oja matam gi khunglei leptana chikkibana maram oiraga ngasi wari watai sanabagi aruiba mikobada yosilakle oja losilakpoina nahawari ba ai ba amadi ai bising amadi mirol asida oja gi maikedagi pipining ba paujil si kara thambi akhoi gi lamdam asida awana dokimatik thengnai masimakna akhoi gi pangal oiraga ahenba aduga achumba maigaida puraknaba aiba ama oina thongna phana khoi khumang choksinaba larik mayam ama iminasi habasitang thamjage ngasi ojagi chillaba matam kaya amu kaithopiraga ngasi koi gi studio da lengsin birakjana lamdam asigi nahawari ba ai basing tongan balufum thokko thoudang hai bigiram asida wari watai sanabagi tanja ama pibibgi damak ojabu akaswani infal gi maikedegi haininga litana thagapa phongdoksari akaswani infal na aibu mafam asida kobiduna ai awanungai amati wari watai sanabagi tanja ama pibibgi damakta haininga litana thagatsari hojik tavikre naharo gi akhanaba thoram ngasi gi thoramda khunai asida naha ayiba singi thoudang haibe hiram asida Potshangbam Linthoinganbi Chanu author oil katiga unaduna wari watai saba unaduna wari watai sanavikiba Salim Phusam thoram asita hanjakiba galorana ngasi gunadi naharo gi akhanaba thoram sandokchaba matang asida losinjari thoram taviram liba punamakpu amuka hana kurumjari